back to another video. Ngasigi video study I all about your personality title da kisu khangbiramani ko haidi sagi ba hoi personality gi development hai tare ko haidi sagi hojik laiba personality se yamna aphaba personality or hamba yai negative oiba personality khara ma yaram ba yai adui taragasu isagi oiba personality sidagi hena fagat kadaba kari tawba yai habado card sing sidagi haifet charakpa vision nama yengadoine aduga ngasigi reading se pile ahum thokna khaidok chagani pile A, pile B and pile C kwa sigi pile ahum sidagi isa na apamba pile amamam khanbiraga isagi reading do tabi ba yagani aduga reading se hawdrikanda ngasigi reading sidi only tarot card na yamna simple oina yamna 10 takpa reading ama tawjagani yamna ka hena energy card hapaga khotlaga tawa reading dudi oiroi adum 10 takna energy card yaudabida tarot card na ngakta oina yengba reading oigani aduga isagi personality development gi damakta card sing sidagi tholakpa general advice dum lotion biyo haina hana haijage aduga general reading oibanina yam ka hena mi khuding maki personally resonate tawdaba yade or tawrakani haibagi guarantee makti nate but adum general reading haibasi maktabu khara chanadaba kwa adu chanaba yawraga didum advice solution biyo haibaduni reading sidagi thamjaga daise kwa ado matamang handabida reading se hawanaba tower se pile sing se ai fajana uchara age segi apama pala mamam khanbiraga reading nom da mayon silase. Let's get into the video. Hey guys, so pile A ko sige gray idol figure se natraga na sige tarot card se choose to bibaga ido adudugi dum isa gi hojik lariba personality shida kari develop tawnaba kari advice follow tawba yabage habado khoi card ahum draw taraga yengdoine ado aina hosita su haiza khibadune reading howdrikana yamna 10 takpa reading oigani aduna maram oiraga energy card ke ka hapcharoi dum isa gi just personality growth and development gi damakta randomly card ahum pick taraga yengdoine bako card ahum se sida do masa mathanda chongthokjare aido like aigi instinct hai tare ko aigi wakhalon da sigi card ahum chongthorak pasina yengo haibagi vibe ama phangi ba duna sina dum yengani ko. First of all, 5 of cups reverse, ani shubada the devil, ahum subada 10 of pentacles ko. So sigi card ahum se khoi reading se haidi like pile A gi personality development reading gi damakta phangiba pile card ahum sidagi akoina pile A gi personality development gi damakta kai tawba yai habado yengadoine. So sigi ahanba card ko 5 of cups sariba card che reverse athole A sigi 5 of cups sariba card che reverse na pile A khanmiriba ichilinaw singi personality development personality growth ki damakta advice khara piriba ko piriba advice se kaino hamatamda pile A khanmiriba ichilinaw singse kai haini mingonda yam ka hena easily trust tawbagumba haidi mi amana kitang isada aphaba wahai wata ama hek harakpa matamda or kainom tang kitang phajana hek ngangpa matamda mi do hekta trustworthy or boiningba mi dugi mong mataw deeper or feelings adugumba kyamta khangrikanda kitang well behave tor agadi hekta trust tawba yabagi tapta isana zoro hekta isagi secrets bo ero ama bo hero hekta haidoknaba ngangthoknaba hotnaraga leiba kwa aduga yamna relationship kumbada bo oiro friendship kumbada bo oiro overly attached oijaba isana kitang naknaba mina kainoma tawsi kainoma chatsi or like thaba amagi or kainoma help ama hangpa matamda hiktok pangamdaba kwa aduga isage ba thaba ama darkar orakpa matamdadi isagi damakta mi leitabagi tapta tawba haidi mi gi damakta di isa se dum available oiba isagi kenoma darkar pa matamna di isa se help lobam leitaba mi irei leitabai tapta feel tawzaba adugumba khara dum go through tawba male bako. Furthermore, sigi card sigi matungina isagi personality gi matungina isa se mingondagi kitang over expectation thamba haidi isadawna mi loinamak phagani haibagi wakhal khanbagumba oramba yai natragana isana yamna nakna na loinaba maruk mapang or isagi friend circle gumbadagi yamna high expectation haidi aina si expect tawribase moina fulfill tawrakani ko kaina haibagi expectation thamba oiba yai damaina overly expected haidi mi amadagi ko mi duna ngamgani ngamoi khangdabide isana dum expectation je wangjaba adagi thaba ma taw matamda aina khallibasina smaina in loi othokani ko kaina haibagi perspective ama hek leirakpagi tapta taweba ko.
So sigi 5 of cups hariba card reverse sigi matungina isagi personality development and growth ki damakta mi bu yam ka hena easily trust tawbiganu haidi hoi yamna close oiba khopa adugumba oidrikanda kitang wahai wata fazna nga pa or kitang fazaba treatment pire haina mi bu hekta trustworthy oi haina khanbiganu hoi mi is a trust tawgadamne trust yaudana life ama build tawbe habana te ko aduba hojiki matamnadi afaba mi habase tange isa gi kana bagi damakta angam set laga chanarage haina lairaba matamneba aduna maram oiraga mi trust tawa matamda mi choose tawa matamda kitang haina singna choose tawna bo hana biu aduduga kai haini mingondagi yam ka hena over expectation thambiganu isagi angamba level da isagi damakta hotna biu mingondagi adum ngairaga leiba mi gi mate ngairaga leiba or mingondagi help expect tawase matam sumangi plus mi duna isana pamibada tawtrakanda thawai nungaitaba adugumba pressure mayam go through tawrakani ba so first card sidagi isana pile a gi damakta career personality growth and development advice phange ha matamda mi gumba trust taw matamda yam ka hena easily trust taw biganu aduga thaba mataw matamda isagi on perspective ta loinamak chatkani haiba leite aduna isana mi gi damakta de dum available oiba isagi damakta di mi leitabagi tapta tawido adugumba do tawdana ba maruk mapang khanma matamda so haina singna khanbiyu plus mingonda adum isaje amna freely available oibagi tapta wordless oibagi tapta puk pang phada phadok pado adugumba do tawbiganu isagi su kana ba kitang yengbiyu isagi su khallaga kitang selfish oibiyu haiba advice personality development gi damakta phange boko first card tagi ani shubada the devil hariba card che thole eba sigi the devil hariba card sigi matungina pile a khanbi ba sing se isagi oba negative personality trait ama leba negative personality trait se kaino hamatam ne isana once phatta ba thaba ama haina gi bse for example phatta ba habit ama oiram ba yai or nupa macha singda hoi nupi da sme ama le edum kainoma bad habit side smoking drinking sigumba da oi bai or ahen mai bai sum haina khiba leidana ko isana once haina khiba se thadok pangam daba aduga si khak ta sunat tabida mentally abusive oi ba thabak haidi ko toxic relationship kumba oi bai toxic friendship oi ba gumba yai or toxic career oi bai admaina once sang bu sang sin khiba once adapt to khiba mafam dagi pak na tholak pangam daba gumba adum attach oraga leiba gumba haidi devil lamna adum insan laga leiba gi taptana phattaba hainabi phattaba mafam phattaba relationship kumbada once sangsin gi base sidagi khong thangdorak base pak na ngamdaba habit to dadum adapt toraga leikibagi ta tawba sigumba character khara su chen ma male bai sagi personalities da go so sigi second gi the devil hariba card dagi pile a gi damakta personality development gi kai advice phange ha matamda hoi life se devil amana dum drive toraga leiba adagi aphaba leiragadi phattaba su lei haba dumaina phattaba wakhal khalhanaba adum isada kai hani temptation piba adugumba khara adum leirakani ba ko adui targa su isana kitang strong minded oraga isagi damakta aphaba gi damakta ko toxic habits kumba dagi kitang lapna dum leina ba hotna biu adagi relationship kumba friendship kumba da yamna toxic chalaga isada yamna mangzara kada bo eragadi thoklakpa khra tambiu yam ka hena overly attached oiba once haina kiba thabak tagi tholak pangam da ba habase ko na isada dum mangja banga ta la kani kana base pakna la oiba aphaba da addict chu ki boy ri phaba phatta ba da addict chu ki ba da di dum amangja ba amanga ta se sai thandangi ngak ta oirakani ba ko aduna the devil hariba card sidagi pal a gi damakta career personality growth development advice phange haiba matamda isa na habit choose to matamda wisely choose to be your relationship and friendship oigera habits oigera ko adu matamda adum yamna toxic oirakba yamna isa da fat loida ba mangja ga da bo oiragadi tholak pasu khar tambiyu natragadi sagi personality su grow to banga moi mina su phatana ugani and then isa su wagani haiba advice card sidagi phange ba ko mathang the ten of pentacles hariba card chathol asigi ten of pentacles hariba card chigi matungina isagi personality growth and development says da sidagi advice ni phangre ko haidi sidagi na like isa se do mingon da yam ka haina trust taw da ba mingon da gi high expectation thamda da ba hotna ba isa na isagi angamba level da stand taw biyo kitang selfish oi biyo haiba advice se phange ani shuba card na isagi oiba kai haini like adum fattaba negative habit or negative or toxic oiba relationship or friendship layraga di adudagi su khar tholak patambiyu once haina kiba jaga da aphaba oiraga di dum laiba phai fattaba oiraga di khar tholak patam jaga di isai thanta mangjagani haiba advice ma phange ko
ahum suba card china Ten of Pentacles hariba card china isana thaba ama taw matamda kwa isagi family ke kadagi communal support kumba adum ngairaga leiba afaba thabak oigera phattaba thabak oigera kwa communal support adum ngairaga leiba gumba adagi paisa nung sagi field da paisa nung sa seasonaba gumba su kitang haiba watpa male in the sense that paisa gumba sa adum la e haraga su kwa chat pa na hen bagumba budget planning haitaba ay samok su tawzay ko budget planning haitaba dagi excessive spending tawba sigumba mayam sum taw male do personality development habits the overall niya kadoy niya just inside to khangna na outside isagi oiba sigumba money matters kuma mayam su yang kadoy niya ba aw na isagi kana ba thaba ma taw na ba hotnarak pa matamda hoi family support adu da ngairaga leibase yai adu bu isai thanda nang ngamgada bo eragadi adu mayam do ngairaga su dom pangthok pa ke shukai de dom pangthok piyo isagi growth ke damakta isagi afaba haidi afaba lami da junction na ba afaba growth ta puna bagi damakta isana angamba level do hotna jaba yai migi permission isagi parents ki permission adu da hoi yamna darkar oi ba su yorak pi ai du bu darkar thodon oi da ma phama tamda di isana ngamba level da dom hotna ba ke shukai de adu money planning ko financial planning paisa nung sa sizinaba haibiyu budget planning haibiyu haidi like hing base phasna hing base personality grow tawbasida hoi isagi like inner personality grow tawbadna budi khwaidagi important ne but paisa nung sa haibase yaudragadi mu outer personality grow tawbanga moidoi ba ko aduga paisa yaudragadi hojiki matamdadi asengma marup phangde kaina hainaba quotes myam asulai hoi yamna true ba friendship sulai du hojiki matamdadi mi se sanga haibase ko paisa nung sana ayamba build up tawba haidi respect ama tange fame ama tani harga su paisa nung sa se yamna aduki matik darka ore ba hojiki matamdadi ko aduna inner personality development tawna bagi damakta sige advising se follow taraga outer personality development gi damakta isana adum budget finance tawba dum haibiyu planning haibiyu excessive spending tawbiga no paisa nung sa sizina matamda haina singna sizina biyu aduga thaba mata matamda hoi family ga tathok tasin tawba imung manung ga tathok tasin tawba se yamna phai tawba tabu isagi growth ke damakta isana tawba ngamba thabak imung ka kami ke ka involved tab rasu ya ba thabak tadi isai thana dum ngamna na bo hotna biyu haiba advice se kwa karching sidagi phange haidi mingon dagi amasu dum hanga leiba machit help po advice po dum hanga ga leiba se mina su kaya phajana treat tawda bane ba ko aduna isana isagi angamba level da isagi ngamjaba pot sing dudi dum hotna na ba tawbiyu haiba advice se karching sidagi phange ba so pile A geba personality development reading se matang swaida loijare stagi dum lawba ya ba general advice lotion biraga kai kai tawba ya ge habadu yang biro ngasi goi na di pile A ge reading se matang swaida lotion jerage. Hey guys, so pile B sige pile B gi meron ideal figure natraga na sige tarot deck se choose to bibagay do adugi personality development gi damakta card hum pick toraga reading se taw gadoy ne ado ha mada card se hana shuffle taw jarage and then how's card pick taw na ba tawar se ko pile B gi personality development reading. Temperance ko. Four of Cups. And then Six of Wands ko. So sige card sing se isagi personality development reading gi damakta pile B gi damakta picture ado pile B gi su isagi personality development tawna bagi damakta kari pangthok pa yabage habado card sing sidagi khangminar se howje reading se hawrase kwa ahan mada temperance hariba healing hariba card che thole ebo ko sige temperance healing hariba card sige matugina pile B gi damakta ko. First of all, how se isa se healing yamna darkar oiba male physical healing oiba yai mental healing oiba yai ko for example isa se yamna toxic oiba relationship amadagi thola aga or isa na yamna khanjaba relationship amadagi heartbreak oraga laiba oramba yai or ani shubada isana career gumba yamna pamjana try taroba ama achieve to wangam hodaba or thabak ama yamna fazna pangthoke na khanjaraga pangthok pangam hodaba adugumba dagi disappointed oraga laiba oramba yai or family pressure and problem gumba dagi yamna isana sotharaga yamna emotionally weak and down feel toraga laiba matam oramba yai baka
ꯑꯗꯣ ꯁꯤꯒꯤ ꯗ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯄꯥꯜꯕꯤ ꯈꯟꯕꯤꯔꯤꯕꯁꯤꯡꯅ ꯏꯁꯥꯁꯦ ꯌꯥꯔꯤꯈꯩ ꯁ꯭ꯇ꯭ꯔꯦꯁ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟꯒꯤꯗꯃꯛꯇꯀꯣ ꯍꯧꯖꯤꯛ ꯌꯥꯔꯤꯕ ꯃꯈꯩ टेंशन लेतनबा होटनाबियो होय इमोशनली डाउन ओइबा मेंटली डाउन ओइबा मतमदा टेंशन लेतनबा होटनागे स्ट्रेस लेतनबा होटनागे हाबसे यामना वागनी को अदु सिंगदो हाइदि लाइक एग्जाम की स्ट्रेस ओइबा याय फैमिली रिलेशनशिप जॉब एनी टाइप ऑफ स्ट्रेस ओइबा यायबा अदुबु स्ट्रेस म्यामदुदगी खितंग हिल तौबा अमा मथौ ताइबा हौजिक पर्सनालिटी डेवलपमेंट सुंतौ तौद्रिङैदा को हौजिक लैरिबा पर्सनालिटी से हाना स्टेबल ओयनबा होटनाबा मथौ ताइबा अदुबु सिगी पर्सनालिटी से स्टेबल ओयनबा होटनारपा मतमदा हीलिंग खरा दरकार ओय अदुना यारिगे इसाजे हौजिक स्ट्रेस फ्री एंड टेंशन फ्री लेनबा होटनाबियु मे बी इसागी वे ऑफ रिलीविंग स्ट्रेस हाइदि स्ट्रेस रिलीफ तौनबा स्ट्रेस लेतनबा को मथा सादनबा मेथड्स म्याम लेरंबा याय अहाउबा मा चाबा मयाम पुनबा मफा अमा कोइरुबा को और लाइनिंग खोटबा मी मखल मयाम मानदे मी मखल खुदिंगी मथा सादनबा स्ट्रेस लेतनबा कई हाइनी मेथड्स मानदे बादुना इसागी कानागदबा मेथड्स तो को अदम कई हाइनी लाइक नुपी की ओरगना स्किन केयर हेल्थ केयर रोम द मायोन सिनबा अदगी नत्रगना इसागी यामना अदम एंजॉय तब वर्क अमा ट्राई तब दगी नुपागी ओरगसु इमानबा पुनबा खोटबबु ओइरो चाक अमा चानबबु ओइरो दमाइना खितंग इसागी लैरिबा पर्सनालिटी से हाना स्टेबल ओइदनबगी दमकता इसाजे खितंग हिल तब हाना मथौ ताइदुना पर्सनालिटी डेवलपमेंट तौद्रिकांदा इसा हाना हिल तौनबा होटनाबि खोना हायेबको अदो सिगी हिल तौरअबा मतुंग हिल खरखा तौरअबा मतुंगदा इसागी लाइफ से हौजिक से खितंग इम्बैलेंस ओइबा माले खितंग स्टेबल ओइदबा मालेबको अदुना स्टेबिलिटी लैट्रिबसे हिल तौर मतुंगदा करीदा लैट्रिनो हाबदो सॉर्ट आउट तौरगा लाइफ से बैलेंस अमदा हाना पुरकना होटनाबियु हाबा एडवाइस से फर्स्ट कार्ड तगी फंगबा ngam अनीशुब कार्ड कमिंग टू पर्सनालिटी डेवलपमेंट को इसागी पर्सनालिटी डेवलपमेंट की दमकता अनीशुब कार्ड से 4 ऑफ कप्स साइब कार्ड से थोलेबा सिगी 4 ऑफ कप्स साइब कार्ड की मतुंग इन इसागी पर्सनालिटी डेवलपमेंट की दमकता करी एडवाइस पीगे हा मतमदा इसा से एज अ पर्सन को एज अ ह्यूमन बीइंग मी अमा ओइना थबा अमा तौ मतमदा को पुकनिंग चंगना तौबसे सुंगम ngam लाइरिक पाबबु ओइरो थबा अमा पांगथोकपबु ओइरो और कैनोमा चटपबु ओइरो अदुम इसाजे डिस्ट्रैक्शन अमा नत्रगना अमा से दम लाकपको हाइदि मीनसु लाइनसु येंगशिनबै टाइपता थबा अमा तौ मतमदा मी अमना यतलकपगुम्बा नत्रगना थौदो अमा थोअगा थबकतो कंप्लीट तौबा ngamdabagumba और थबा अमा तौरिकांदा अमा तौनबा इन्फ्लुएंस पिरकपगुम्बा दुमाइना सम सॉर्ट ऑफ डिस्ट्रैक्शन जे लाइफ ता दुम थबा अमा तौ मतमदा अमा नत्रगना अमा नदुम अयत अपन पिबसे हौजिकैना तौवेबको अदुना थबा अमा तौबदा फजना फुल फोकस ओइना कंप्लीट ओइना तौबा ngamdaba डिस्ट्रैक्शन ना फील तौबा अदगी डिस्ट्रैक्शन ना फील तौरमने थबक तो कंप्लीट तौ ngamdre हार कांदा इसाजे हेक्ता फ्रस्ट्रेटिव ओइबा वा मचा मचा दा साउनिंगबा अदगी टेंशन भक लाउना वांगबगुम्बा अदगी नत्रगना इमोशनल और मूडी से सट लाउना हेक्ता ओइरकपगुम्बा अदुगुम्बा सिंगसे हौजिक अदुम करेंटली गो थ्रू तौबीबा मालेबको अदुना सिगी कार्ड सिदा 4 ऑफ कप्स साइबा कार्ड सिना इसागी पर्सनालिटी ग्रोथ एंड डेवलपमेंट के दमकता करी एडवाइस पीगे हैबा मतमदा पाइलबी खनबीबसिंगना थबा अमा तौ मतमदा खितंग पेशेंस लेना तौना होटनाबियु होय डिस्ट्रैक्शन म्याम लाकपा याय अदुम टेम्पटेशन म्याम लाकपा याय अदु म्याम दो लाए हारगसु यारिगे इसागी एंगर और इसागी असाउबा ngahaki nungaitaba इसागी तौरिबा थबक तो मांगहन्नबा होटनाबिगनु को थबा अमा तौद्रिकांदा तरे तरा थोकना खन्थाबियु अदगी पेशेंस लेबियु इंग तपियु ngaiba kanbiyu aduga थबक से तौरे हारगा डिस्ट्रैक्शन अमा लागा लेपे हारगसु अमुक कंटिन्यू तौबा काउबिगनु इछागी थौदा पुनिंग चंगबियु अदुगा डिस्ट्रैक्शन जे यारिबा मखैदि अवॉइड तौबा ngamnanabasु होटनाबियु हाइबा एडवाइस से सिगी 4 ऑफ कप्स सारिबा कार्ड सिदगी फंगेबको अदो अयत अपनि खादि दुम लेगदौरी एनी थबा अमा तौ मतमदा एनी सॉर्ट ऑफ थबा अमा तौ मतमदा को अयत अपनि खर लेगदौरी अदो यारिगे इग्नोर तौनबा अवॉइड तौनबा होटनाबियु दुगा डिस्ट्रैक्ट तौख्रे हारगसु इसागी पाता अमुक री हलकपा को अमुका हलकपसे काउबिगनु हाइबा एडवाइस से हाइदि तौखिबा थबा अमादो लोइसिनदना तोकपिगनु अदुगा इसागी दुम कई हाइनी लाइक फ्रस्ट्रेशन गुम्बा एंगर इश्यूज गुम्बा मूडीनेस गुम्बा से मीना लागा कंट्रोल तौबिगदमा नते इसाना खितंग कंट्रोल तौननबा होटनाबियु हाइदि यामना थुना साउनिंगबा नत्रगना खितंग तौबगा अदुम पीगा तादना खोतना मूडी इमोशनल ओइबा और का हेना ओवर थिंकिंग तौबा सिगुम्बा मयाम से सिसने इसागी पर्सनालिटी से चिंगधबा रोमदा लाकनीबा अदुना मीना लागा सॉल्व तौबिदोइ नते बसिगी प्रॉब्लम से को अदुना इसाना खितंग कंट्रोल तौबा ngamnanaba होटनाबियु हाइबा एडवाइस से कार्ड तगी फंगेबा
ahum suba card china 6 of wands haiba card chi thole eba kwa 6 of wands haiba card chi gi matung ina isagi adum personality gi development gi advice da na aham da heal taw na bo hot na ro adagi balance lak na bo hot na ro adagi distraction gum da chat na bo hot na ro smaina advising se pi khredena advising se pi raba matung da 6 of wands haiba card chi gi matung ina isagi life ta kitang sigi personality se sigi advice ni sina personality se kitang develop taw bo horok pa matam da isagi life se isa na hot na jari badugi mahai chaba kwa haidi isa na effort ama thadare effort tugi manaba return phangba adagi relationship tamo oiro isa na piba energy duga manaba energy dum return tawbirakpa wakhal chanarakpa kwa adagi ngasai sigi anger issues frustration duguma mayam do kitang control tawrakanda isagi ngasai calm oiramdama mind do calm oirakpa adagi mingonda polite oina adum wa ngangba khotba adugumba sisu dum ngamakpa adagi isagi oiba adum kai haini afaba image ama dum create torakpa ngambagi vision se card china piri ba kwa aduna sigi card home sidagi palbi gi oiba personality development gi kai advice pi ge hamatamda isa je hoji hoji yamna healing gumba darkar ba male duna heal tawna ba isagi own way or method to thibiro heal hek tawba horakpaga isagi life se balance purak na ba sort out tawbiro thaba ma taw matamda pukning changa tawbiyu patience lebiyu calm oibiyu adagi distraction gumba yariga avoid tawna bo hotna biyu distraction do chatlure harga sumu halakpa kaubiganu isagi frustration sounding ba tension leiba stress leiba adagi moody oiba emotional oiba overthinking tawba siguma mayam se kitang control tawbiyu aduge isana adum sigi singje hek tawba matamda isagi life se balance to lakpa kwa adagi isana pangthok chari ba thabak to isagi effort to gi matungina result phangba isana yam hotnare yam phangba kitang hotnare kitang phangba chana ba effort ki chana ba return phangba adugumba singdo laaga life se stable oirakpa inner personality outer personality animal grow torakpa yabagi chances to laigina haeba kwa so pile bigi oina su personality development gi reading se matang swaida loishinjarage sidagi dum lawba yaba general advice lotion biraga kai kai tawba yai habadu isana yengbiro ngasi gi oina di pile bigi reading se matang swaida loishinjarage. Hey guys, so pile C ko sige blue idol figure natraga sige blue tarot deck se kan bi bai chila now singdo du gidum personality growth and development gidamagta kay kay tawba yai habdo card ahum pick taraga yengdoine ado pile C gi su ko hanba card hana card sa shuffle tawjarage and then card se pick tawba romda mai man sila se ko pile C gi su personality and career development gidamagta card se pick tawdoine. Five of Wands hariba card che thole ko the High Priestess and then ahum suba card amaga the Hangman hariba card che thole ko so pile sigi oiba card ahum personality development and growth ke damagta card ahum se pick tawba loire aduna card sing sina isagi personality growth and development gi damagta kai kai hairibage habdo mayam punna yengminar se pile sigi oiba reading se hawrse ko so ahamada pile sigi 5 of wands hariba card che thole eba ko 5 of wands hariba card chi matungina pile C khanbi be chil now sing se hauji hauji se ko any hirama mathaba ma taw matamda mi sing se dum isagi competition gi type to uba mi sing se isagi rival gi type to uba isada competitive energy sha aduki matik wang bagi mong do uibo ko haidi kai sulai taba random stranger amana thaba ma taw pa matamda isada jealous feel taw bagi type to so momo taw pa to be honest ko dum isana isada honest oibiu aduga isaje dum kai haini isagi maruk mapang sing na oiro kainoma ama achieve tawgi ma matamda moido yamna kalak khaman bagi din nataba ko ado isana pamba thabak amma isagi friend circle dagi mi amana achieve tor pa matamda mi do da kitang kai haini isana competition gi type ta uzaba adagi isaga mi duga adum compare tawai type ta tawjaba adugum ma wakhalon se amu amuk he fork pagi type ta tawe ba ko hojik kai haini currently high current situation ji da adum present si da high tare ko aduna isaje hayi isana yamna pamna tawge khanba thaba ama kainoma tawbadagi phanghawdaba khuttagi nan thokibagumba leidana ko adugumba se isana khangba mi isagi circle dagi khangba mi amana hek pangthorpa matamda mi duga isaga compare tawraga yangjaba adagi dum atopa random mi amaga su idis mind tawi moi dis mind tawi ko kaina comparison gumba se tattana dum tawba male ba ko isa se haidi dum id singam mi ma di singam de ma di singam mi id singam de dumaina adum mi ga compare tawbagi ta tawba
इसागी लाइफ से अदगी मीना खितंग फागिबा नुंगाइकिबा उरगा इसाना खितंग वाबा मतंग ओइरगदी थिनगा डाउन चचबा डिप्रेस ओइजाबा को अदगी इसाना खितंग फगतलकपा मतमदा अमु कई हाइनी मीगी लाइफ का अमु कंपेयर तौबा खोतपा सिगुम्बसे अदुकी मतिक तौबगी मोंगदा उइये इसागे थॉट्स दा दुम खितंग नेगेटिव इम्पैक्ट लेजाबगी टाइप तौवेबको सो सिगी अहानबा कार्ड सिगी मतुंगिना इसागी पाइल सी खनमिरबसिंगी पर्सनालिटी डेवलपमेंट एंड ग्रोथ की दमकता करी एडवाइस पीगे हा मतमदा मी खुदिंगमक मागी आइबा ओन पर्सनल लाइफ अमा लेजै ओन पर्सनल प्रॉब्लम लेजै को अदुना इसागी लाइफ को मीगी लाइफ का यारिगै कंपेयर तौबिगनु इसासु इसागी अंगम लेवल इसागी अंगम होटनाबियु मीसु मी दुगी आइबा मसा मसागी आइबा लेवल दो होटना जरकपने बको अदुना इसाना फंगबा ngамदबा पोट अमा मीना फंखिबा मतमदा मीदुने हेना मतिक चाइ हाइबा लेते मीदुना ngамदबा कैनोमा इसाना ngамबसु याइबा अदुगुम्बा वाखलदा पॉजिटिव माइंडसेट ता खनबिरगा को यारिगै कॉम्पिटिटिव एनर्जी से होय हौजिकी मतमददी कॉम्पिटिटिव ओइबसे यामना दरकार ओइरे थबक्तबु ओइरो अमदबु ओइरो इसासे अदुम नुंगाइना लेगे हारगदी कॉम्पिटिशन जे दुकी मतिक वांगबा मतम हाई ओइबनिना को हौजिकसे competitive energy sibudi yai aduna tabida isana miga compare tauba mina nungai khre edi nungai te kai haibagi comparison gumba yari gai tawdana bo hotna biyu isana khalliba isagi life ta lairiba problem do adumaina manga traga sumi khuding maki life ta some sort of problem or another lairiba ngakta neba aduna migi life ka isagi life ka sum compare tawraga lairaga di isa se chawkhat ba nungai ba ngamoi personality growth tawba ngamoi ba ko aduna isana yari gai mi bu adum marup mapang oro amabu oro fatana yengba kalak khamban bagu oiro natragana miga compare tawba khotpa sigumba se yari gai tawdana bo hotna biyu aduduga isan su isagi angamba level da isagi angamba gai loina hotna gani haiba will power oina leibiyu adu kana da isagi personality da hen ba growth lakani ba miga dum changdam naraga compare taraga leraga di isagi personality da sum downwards da lakani ba kwa Anishuba card na the high priestess sariba card tol eba ko sige the high priestess sariba card chigi matungin na isagi personality development gi damagta kari advice bigi hamatam de isa se dum kitang intuitive oiba ko intuitive oiba means isagi wakhalon na khanba gumba se dum chumgan ba hai tare ko adugumba personality piye means si thaba mataram dai ko aina adum wakhal da si oyak pa yai ko si torak pa yai ko kaina khanba se adu do hekta oigan ba gumba adagi isa na dum dreams gumba or ngaktanga wakal se mangaga lei kana farak pa feelings kumba je hekta reality da oithokkan bagumba adagi hoi mang dumak dream dumak chamana na oijaga su dream the advice kumba yamna phangba or adum sigi thabak sima thoktore sigi thodok sima thoktore haibagi dum isada hana warnings kuma phangmoda adugumba su khara taw male duna yariga isagi mind se pure oina clear oina leina bo hotna biyo hojiki matam sida ko personality growth tawge haragadi isagi mind mental growth hana taw mathau taeba aduna isagi mind da negative oiba migi aphaba khanba migi phattaba khanba migi mangnaba khanba oiro or thaba ma taw matamna negative thoughts hana lakpo ro aduguma negativity do hana lawthokpa mathau taeba ko aduna isana thaba man tawe khanba matamda ko isana nungdagi khalapa wakhalon do aduna hena chumgadaba maram khara leibako aduna hena chumakadaba matang matam khara lei aduna thaba ma taramdaida mingonda hoi akhang ahai ta thokta shin dabo budi aidu mingonda advice loba migi wa taba adu mayam dagi isagi deeper feelings inner feelings isagi gut na ngangakpado isagi nungdagi ngangakpa isagi nungdagi khalakpado aduna hena chumboy gani duna isana personality growth ki damakta thaba ma taramdaida or kainoma chatlamdai khotlamdai bo or kainoma pangthomdai bo oro isagi gut feelings isagi inner feelings to hana trust to you have advice se third ki card chidagi ani shuba card chidagi fangba ngamme bako ahom subada the hangman hariba card chithol eba sigi ahom suba card chigi matungina policy khanbi basingi personality growth and development gi damakta kari advice pige haba matamda policy khanbi basing se thabak amada ko haidi kana daba mafam matamda sudum time and effort se sacrifice tawraga leiba gumba ko haidi isana dum mi gi damakta mi ga compare tawba khotba adugumba khara tawbana maram oraga kanadaba mafamda ko isagi time energy effort money waste toba mina tawido aisu phangnabo hotnage kaina haibagi mongda ko mi duga competition do tawna bo hotnarakpada isaga sukjan chana daba thabak tasu or isaga sukjan chana daba mafam matamda su dum isagi effort energy waste toba yabagi or waste tawbagi vision uyeba ko aduna isaje dum isaje haidi matam gumba se dum mangbana henba gumba procrastinate dum tawgadaba tawbagi tapta tawba haidi thaba ama tawgadaba leibase
ꯊꯕꯛꯇꯣ ꯍꯥꯟꯅ ꯄꯥꯡꯊꯣꯛꯇꯕꯤꯗ ꯑꯇꯣꯞꯄ ꯀꯥꯟꯅꯗꯕ ꯊꯕꯛ ꯈꯔꯗ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕꯒꯨꯝꯕ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯏꯊꯧꯗꯨꯅ ꯑꯗꯨꯝ procrastinate ꯇꯧꯔꯒ ꯗꯤꯂꯦ ꯇꯧꯔꯒ ꯊꯝꯕꯒꯨꯝꯕ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗ꯭ꯔꯀꯥꯟꯗ ꯈꯛ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄꯩ ꯇꯥꯏꯞꯇ ꯇꯧꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯇꯝ ꯂꯩꯔꯤꯀꯥꯟꯗꯅ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯀꯥꯟꯅꯗꯕ ꯃꯐꯝ ꯀꯥꯟꯅꯗꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯁꯥꯒꯤ effort ꯃꯌꯥꯝꯁꯦ waste ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ sacrifice ꯏꯁꯥꯒꯤ effort ꯃꯌꯥꯝꯁꯦ ꯁꯤꯒꯤ recognitionꯁꯨ ꯑꯗꯨꯝ ꯐꯪꯗꯦ ꯍꯧꯖꯤꯛꯁꯦꯀꯣ aduna sigi the hangman hariba card sidagi isagi ba kari advice phange ha matamda ngasagi miga compare tawba khotpa do lepiro isagi gut feelings isana chummi khanbaduna budi chummi aduna yarigai miga compare tawdabida kwa kanadaba maphamda matamda isagi time effort money adu moma mayam do love oro ko ama hekta relationship tabu oiro ama dabu oiro kanadaba da kwa return phangoidabada matam manghanbiganu effort manghanbiganu adugi mahutta isagi ngasagi procrastinate taraga delay taraga thamiba thabak inkhang du da oina isagi time effort money myam do thadabiu haiba advice se phange bako so pile c gi oina personality development gi damakta card home sidagi advice sum up tawjarake ahan bada isa se mi go compare to batok piu mi ngonda mina ngamba thaba ma aisu ngamdradi yade haiba energy do thadok piu isagi angamba level da isagi tawam thokpa dum hana biu ko ani shuba karta thabak ama tarakpa matamda or kainama pangthoamdaida mingonda ko hangaga leibagi mota expert advice athok tashin tawnabaduna amani aduna tabida isana nungdagi khalakpa isagi gut feelings to aduna chummi duna isana khalakpa lambi do chatpiyu haiba advice phange ahum suba karta isada kana roidaba isada mangjani or isada kana roi khangna leiba maphamda time effort energy money waste tobagi mahutta kwa isagi oiba kana gadaba thabakta time and effort plus dedication na thadabiyu adagi isana thaba ma taramda ja sengona kana ni kana roi habado sort out tawba tambiyu aduga thabak isagi kana gadaba thabakta di yarigai delay tawbiganu procrastinate tawbiganu adu sigumba advising se card dagi personality growth and development gi damakta phangba ngamme ba so pile sigi shu general reading se matang solution jares dagi dum isagi personality growth and development gi damakta lawba yaba advice dum lotion biro aduga mathangi reading amungai minner se ngasigi onadi thank you for watching my videos stay tuned for more bye bye